ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯄꯦꯔꯤꯁ ꯑꯣꯂꯦꯝꯄꯤꯛ 2024 ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯨꯇꯤꯡꯗ ꯕ꯭ꯔꯣꯟꯖ ꯑꯃ ꯂꯧꯗꯨꯅ ꯃꯦꯗꯜ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯨꯃꯦꯟꯁ 10 ꯃꯤꯇꯔ ꯏꯌꯔ ꯄꯤꯁꯇꯣꯜ ꯏꯚꯦꯟꯠꯇ ꯃꯅꯨ ꯚꯥꯀꯔꯅ ꯕ꯭ꯔꯣꯟꯖ ꯂꯧꯗꯨꯅ ꯁꯨꯇꯤꯡ ꯃꯁꯥꯟꯅꯗ ꯃꯦꯗꯜ ꯂꯧꯕ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ ꯑꯍꯥꯟꯕ ꯑꯣꯏꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯇꯣꯀꯤꯌꯣ ꯒꯦꯝꯁ 2020ꯗ ꯈꯨꯠꯂꯥꯏ ꯌꯥꯔꯛꯇꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯃꯅꯨ ꯚꯥꯀꯔ ꯍꯟꯗꯛꯀꯤ ꯒꯦꯝꯁ ꯑꯁꯤꯗ ꯃꯦꯗꯜ ꯑꯁꯤ ꯂꯧꯗꯨꯅ ꯍꯤꯁꯇ꯭री ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯦꯗꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯣꯂꯦꯝꯄꯤꯛꯇ ꯁꯨꯇꯤꯡꯗ ꯃꯦꯗꯜ ꯂꯧꯕ ꯏꯟडियन शूटर 5 ꯁꯨꯕꯅꯤ꯫ हरियाणागी शूटर असिना सिल्वर फंखिबा कोरियागी किम येजीदगी यामना पिकपा मार्जिनदा ब्रोंज फंगौखिबनी लोइनना कोरियागी ओ येजिनना इवेंट असिदा गोल लौखि।